Paodam miyeng tabiriba singbu taram noksaba loyana khurumjari. Ngasigi paodam asigi maroyo pauda Citizenship Amendment Bill 2016 gi mayokta khongjang sing lepna jangsinari. Sayol ama suba sathagdaba kuntra Super Road Safety Week 2019 campaign gi saro am oina bike rally lamthakre. Loyana Athokpam Football Club na All Irengan Football Association bu manga sinoda maitiba pikre. Hojik mapungoyo paulo birasi. Wahengbam Pamhaiba Maite Amadi Mahaki Masanupi W Malangan Bibu Sakhangdaba Mioy Sing Anomaina Kapada Senaba Sing Numi Humni Manunda Sarkarna Putopiduna Maragi Matung Ina Jarak Bibiu Karigumba Sarkarna Ngamdaba Targadi Makal Makakayagi Kongjang Sangsilagani Haina JSina demand Torakli Nasi Numidang Waira Manipur Press Club da Pamisanga Unabada JSigi member KS Kumar na Haikibada Taudo Asiga Marina Ngasi Miyamna Yorbung Primary Lampakta Wakat Mipam Pamkibagaloyana JSC against the live attempt of W Pamhaiba and W Malangan B Haina JSC Ama Senkre JSC na Senaba Mioy Sing Pabiu Taudo Sina Lamdamasi Praja Sing Mipaiba Pawan Maramna Police Outpost Athubada Hangbiu Amadi Hauzi Laying Duna Lairiba Sida Sarkarna Mateng Pangbiu Haina demand Torakli Panbayai W Pamhaiba Madi Masanupi W Malangan Bibu Hokiba February Ahumgi Pung Taramathoi Taba Matamda Sakhangdaba Mioyna Nomaina Kaplambadagi Rasmedi City da Laying Duna Lairi Hokiba Tang Ahum Namajing Numidang Pung Taramathoi Taba da Sikai Mayai Lekai de Lejaba Wahang Pamhaiba Mite Madi Mahaki Masanupibu Masamaki Mayum Maktada Masagi Maran Karino Kangdana Minungsi Kangdana Nomaina Kaplambabu Yarinda Pungtuna Ngasi Yorbung Primary Lampakta Miyang wakat mi pamgaluna na JC masyongkre JC na ngasi gi warep sing ngasi lauki madudi lengak na numit humni phabi manungda mara lairba sing matik saba charak piduna akan be action lokhat kedabani masida lokhat tragadil JC na makan makha kya gi kunjang changchil lagani Ngasi Numidang Wairam Pung Taruk Minit Tara Manga Tawa Matamda Imphal gi Mapang Kangjaibungda Bom Pokhaibada Mioy Mari Sokle Hairi Soklaba Mioy Sing Rims Hospital da Pukhatuna Laikana Kre Hairi Soklaba Sing Adu 6 AR gi personnel ahum amadi suhing yonba nan Manipuri amani Hairi Aduga Amaromda ngasi Numidang Pung Taruk Minit ahumrom tarakpadasu Moregi Muslim Basti Manak Aduga Myanmarom Thangba Saruptasu Bom ama Pokhai Kre Hairi Adumoinamak Aso Apan gi Paudi Leite Hairi Lok Sabha pass taukiba Citizenship Amendment Bill 2016 Rajya Sabha pass tauba yaroi haba dabi tauduna Manpack na miyang galoyna changsilakiba khongjang ngasisu tongan mafamsingda miyamna lambi tangkhai phamjinba yauna wakat mifam phamduna protest taukre Moirangkhomdagi hauraga Kanchipur phawbagi mafamsing Moirangkhom Chingamathak Singjamai Bazar Singjamai Parking Singjamai Supermarket Naurem Laikai Bini Leirak Boroi Makhong Nursing Mapa Kawa Bazar Kawa Thongbam Leirak Amadi Kanchipur Singam Phamsingda Miyamna Lambi Tangkhai Thingduna Phamjinba yauna wakat mifam paktatna sathaki Kawa Lambi gi Mayaida Phamjinna protest tawbasing police na tangkhaina honabada nakalani gi marakta muknarakpadagi smoke bomb langsinda tangkhai ki maduda nupi ama wantharakpadagi hospital da pukhatuna laikana khre laikana khiba nupi adugi maming Jina Devi Chahinipu Kawi Kawa Laifrapam Lekai dagini Ngasi wakai pham pangthok ke pham singda Manpack ilusing basina koina satuna CAB 2016 gi matangda wafam sing phongdoki Kawa Bazar da pangthokkiba wakan mifam aduda Manpack ki co-convener Amu Kamaina phongdokkibada CAB pass tawduna yellomi sing muthatnaba hotnaba haibasi aikhoini yaningde singtam aigi magi haiba wakal thadoklaga naga kuki maitai pangangi wafam leitana amatta oina khongjang sangsilasi Chief Minister na bill asi subclause ama hapkani haiba wafam adu yaningde haiki nakalamromda protest asi Mayai Lambi gi Thongkhong Lakshmi Bazar da school gi mahiroi singna school thong lonsinduna wakai pham ki Uripo flyover bridge makhong Khomal Lampak ISBT amangda tribal singna protest tawki hairi Citizenship Amendment Bill 2016 yaningde bill asi Rajya Sabha da pass tawba yaroi haiduna ngasisu
Thawal Kaithel Mathak Makha Pofam Phambi Imai Bel Singna Thawal Kaithel da Wakai Pham Phamduna Khongjang Jangsin Kre Loyana National Highway Tangkai Thingduna Human Chen Sembag Loyana Bila Sibu Yaningdaba Kholau Kayasu Laukre Ngasi Nungthen Numit Yungba Matungdagi Kaithel Asida Pofam Phamliba Yamlaba Imai Ben Singna Masagi Sintha Leptuna Kaithel Masinda Wakat Mifam Phamlaba Matung Highway da Tholotuna Down BJP CAB Awang Nongpok ta Satnaba Yaroi Rajya Sabha da Bilasi pass toba yaroi haiba kholau kaya lauduna Human Zen Semki Miyangi Khongjang aduna pamdaba ahenba thodosing thoktanaba District Police Thawalgi Police Personnel kaya tholotuna akanba ngaksenki Citizenship Amendment Bill CAB 2016 Lok Sabha na pass tawkibabu yaningda phonotuna ngasi Irengban da lairiba club Maira Paibi singna saruk yaduna Irengban High School ground da wakam phangkre Wakai Phana Saruk Yakiba Singna CAB 2016 Rajya Sabha na pass toba yaroi Manipurda Bilasi Satnaba yaroi haina dabi tawki Mahairoi Singa Laik Tambada Amadi Oza Singa Mahai Tambibada Hena Kumang Sauksina Takpi Tambibada Mateng Oiragadaba Manipur Digital Infrastructure for Knowledge Sharing Diksha Ngasi Education Minister T.S. Radhesyam na Lamphel Laiba State Council of Education Research Training SCRT gi Multipurpose Hall da Hodokre NCTE Amadi Diksha Timga Puna Kusan Maduna SCRT na Sinduna Pangthokpa Manipur Diksha Hodokpagi Tharamda Education Minister T.S. Radhesyam na Haikibada Technology Yauduna Hoziki Oiriba Malema Sida Mioiba Ikoni Hingba Ngamloi Technology Yaudaba Leba Adu Atop Leba Amataga Sangdanaba Ngamloi Maramaduna Hoziki Matamasida Technology Asi Khwaidagi Mathau Taba Oiri Aikoi da lairiba mahai mayam asibu amana amada tathota-sin taunaduna apunbagi phumpa ama mathau taramba du ngasidi SCRT na sembiduna Manipur Diksha haiba ama miyamda pibiriba si aikoi punamagi oina laiba phabani SCRT na sembiriba Manipur Diksha sibu ningthina khangna sinaduna maram chana kanaba launaba hotnaba sangi haiki ngasi hodoliba Manipur Diksha sigi matengdagi ozasina mahai takpibada kanaba oibata natana education ni lamda sauna kanaba piragani Loyana, Manipur education si amuke hena sakhotnaba aikoi puna hotnaminaba sangi education yauduna leba adu chakhopangam loi mahi tambiriba ozasina su puksel sengna mahi tambiduna quality leba education ama puraknaba hotnasi SCRT na education ni lamda loriba thodang asi asukimatik chawi SCRT gi thodang asi aikoina thagat ingai ni haiki Tharamaduda SCRT gi secretary M Ya School Education S ki director T.S. Kiran Kumar SCRT ki director Dr. M. Meena Kumari, COSEM ki chairman L. Mahendra Madi team Diksha ki team lead implementation Sarthak Sathapati Shu Saruyaki. Ngasi hodokiba Manipur Diksha Android application asi mobile pre-store da phangli Manipur Diksha sida ahanba phase ki oina class 3, 4 amadi 5 ta tamliba environmental studies ki subject khaktama oiri makhata na matamatamgi ahenba subject sing hablakhini hairi. All India ki oina sayol ama suna sathagadaba 30th Road Safety Week 2019 campaign saro ama oina Thawal ki transport officer Sanghai Shell Toltang na bike rally ama ngasi DTO Thawal ki office tagi lamthakre February tang 3 dagi tara phawba Sarak Suraksha Jiban Raksha haiba theme da pangtholiba campaign asigi saro ama oina rally lamthaba da district transport office Thawal ID TRC Manipur driving school Thawal United Motors Kaksing Ravi Driving School Kaksing amasung Kaksing Motors Royal Enfield gi members sing su saruyaki Department of Transport Government of Manipur gi miyang makhada District Transport Office Thawal na sinuna pangthokliba motorcycle rally adu Thawal district ki tongan mafam sing chatlaba matung Kaksing district ta amuk chatuna rally gi saru ama oina department na miyamda leaflet sing su yanthokhi Member Secretary of IDTRC Thawal Samanandana Phongdorakpada Road Safety ki Paujal Puba Rally asina Lilong Thawal Wangjing Khongjom Kaksing Obagai amadi Palel ki jaga sing sinba thungna chatuna miyamda lambi gi niyam ngakna chatpinaba amadi mamal yamlaba miyangi punsida khudong thiba kaya ngathoknaba ngasigi Road Safety ki Paujal Puba thoramasi pangthokpani phongdorakhi Road Safety Program si kramaina mayam da khangan gadagi haibagi adugumba pandam amaga loinana asigi asigumlaba road safety campaign asi ekoi gi DTO district transport officer Thawal gi makhada ekoi punna sinminabagi khudong chabado mafam asida logjabani adana ngasigi asigumlaba program asina public ta pinning iba message ti road safety
हाइबदी अखोगी सुरक्षा अमसुंग जीवन रक्षा हाइब थीम अदुदा हंदक सही की ओइना पांगथोकजब रोड सेफ्टी सिगी मरुओइब थीम ओइना थमजबनी अदुना मिपुं खुदिमक रोड सेफ्टी लेदुना अखोई टेक कायदबा पुंसीदा सोपन लेतबा दुगुंबा पांडम अमगी मखादा असिगी कैंपेन असे अखोइना पांगथोकजब Council of Higher Secondary Education Manipur Chairman L Mahendra Haikre Sahi asigi oina councilors na lauba higher secondary examination lising ani taramapan gi February 19 dagi horaga March 10 phawba pangthokani loyana class 11 gi na February 10 dagi horaga March 13 phawba sathagani wafam asing asi nungthil Babupura da laiba councilors gi office ta pawmising unabada mahana phongdokhibani mahana makha takibada kumsi sahi gi Higher Secondary Examination sida Arts Stream da Mahiroi Lising Teret Changwa Yankayumdoi Science Stream da Mahiroi Lising Kun Chatat Kunipa Amadi Commerce da Mahiroi Chatru Humari Punna Mahiroi Lising Kunipan Samapan Nipu Mangana Council gi Center Samada Parikha Thagani Class 11 gi oina Arts Stream da Mahiroi Lising Nipan Chatret Science da Lising Kun Chatru Marpu Amadi Commerce da Mahiroi Chatret Supna Ahum Punna Mahiroi Lising Kuntra Supna Marpu Humdoi Apun Bay School Sam Marpuma Panda Parikha Thagani Pangthokadariba Parikha Sing asida Iramdam asigi Mahiroi Sing Itungi Punsi Laibak Lab Kodariba Tangkak Oibana Iselinao Imai Bel Mahiroi Samstan Punamangna Parikha Sibu Mapung Phana Pangthokpa Ngamnaba Tengwang Bibiu Parikha Thagadariba Mahiroi Singnasu Pukning Leitana Parikha Thaduna Mai Pangpo Oibiu Haina Yaipa Paujel Piki Moredagi kilometer Kuntarumuk Singi Manungcha Hanjinba Tenopal District ki Manung Chanda Laiba T Bongmol Amadi CS Tenopal Village Anidangasi Primary Health Center Moregi MO Incharge Dr. K.S. Santi Kumar Lusing Matim Amana Village Aduta Sangsinda Free Health Camp Ama Pangthokre Camp Aduda Kunadui Kunja Singda Lem Nalayeng Ba Galoyana Hidalang Thak Singsu Lem na Piki Amadi Miron Bimama Singda Titi Hidak Kapthok Pamadi Angang Singda Polio Hidak Singsu Pithaki Camp Asi Pangthok Pibagi CS Tenopal Village ki Sip Kiloina Bi Ngaikhanom Baitena Kunasida PSC Moregi Timama Lakpiduna Lem Nalayeng Bagi Camp Pangthok Pibagi Mahakna Tim Madubu Thagaba Phangdokhi Camp Aduda PSC Moregi RBSK gi Dr. Vidyalaxmi Amadi Atai staff tara yauna Camp Adu Pangthokhibani Thobal Kaitheldagi Maya Imphal Tariba MI Road haina khangnariba lambi asi black topping tawnabagidamak paka loba loira matung koilas thabidre Acha o kayada upulna maram oiduna chawna awal mayoknare haiduna ngasi ayuk miyamna lambi asigi Thobal lai haraupam manak torban mapada lambi tangkhai thingduna khongjang changsankhre Thobal nonggang khong amadi bamo leirak mapagi imai bel sing kaya tholokduna lambi asi athuba matamda koilas thabiyu haina khongjang changsiliba amana phongdorakpada lambi asi matam kuina phibam sokna leirure miyamna kaya haijabadagi tha kharagi mamangda lambi asi paka loduna semjinba loikhre Thikadar Singna Hairambada Sayol Amagi Manungda Koilas Thagani Hairamba Du Tha Anirom Suzilakle Sorokat Nakana Laiba Imum Singamadi Asa O Kayada Upul Namaramoiduna Sound Nuaitaba Pawale Nasidagi Lambi Tangkai Tingduna Koila Thabina Basang Sileba Kongjangasi Numit Mangani Manungda Marilenaba Singna Tabi Drabadi Lambi Asi Takai Bayana Puna Tingjambai Kongjang Sangsilagani Haina Pondorakli Sidagina numit mangani phawagi manungda koila saibidragadi akoi lambi tokhaiba yauna yamna kan makunjang changsan biduna jaga asida laiba imai bel sing chak manaba wakhalodda masina hek koila saidiba lambi se salhalaroi haiba ware si sak manan lekmara Council for Advancement of Rural Development Card Thobal Khati Lekaina Small Industries Development Bank of India SIDB Imphal Branch ka khusamaduna sayol taruk sathagadaba Skill Development Training Program for Can and Bamboo Craft among Sidagi Card ki training hall da hudokre naha oiriba artisan singna masai cultural identity ngaknaba skill activity kaya hengatnaba amadi masana masabu maromdom thabak pichaba ngamnabagi pandamda chathagadoriba training program hudokpagi thoramda TMC Ward number 3 ki councillor P. Jitesor Sidbi Imphal ki BO in charge G. Gunakumar Sharma District Health Society Thobal ki DPM CIS Basanta Amadi Card ki President I Asauna Athoba Mithung Sing oina saruk yaki Training aduda saruk yariba singna resource person kaya na taklamba kaya pungning changna tahauduna afaba artisan amamam oiba ngamnaba hotnasi iramdangi pothok puthoksaduna lamdam asigi semilon phagatnaba hotnasi haina wangaloi singna phongdokhi Team Devoid na sinu Devoid the Art Unknown haina mingthonba art exhibition
hayeng matai mamang lekai da leiba amasungda pangthoklagani haina ngasi Manipur Press Club da pangthokpa pawmisinga unabada team asigi member Haisnam Santanuna phongdokre mahakna hai team asi tonga arki lamda thabak toriba miyoi nipana punsinuna sembani loyana arki oiba kaya miyamda khanganaba gi pandamda hairiba exhibition asi sinbani exhibition asida miyamna saruk yabiduna Manipurda leiriba miyoi pumbada tonga leiriba artsing punna khangminasi haina phongdorakhi लागा पुन्ना कोई चा नुं थबुना तुना आर्ट्स येंग बतना तुना आर्ट्स की मरम दसु अखोय मैम दे आदो लेनी आर्ट्स की मरम दसु डिस्कस तोमिनबा अदुगा तुंगी ओइना असिदगी करी पुथोकबा याय कमाइना अखोय जे हेना आदि चाखोटपा सिगी लमसिदा मैम पुल्लगा अदुसु अखोय की आर्ट्स दा हाइदि जस्ट एग्जिबिशन सिदा नतना असिगी तुंग कोइना कई होबा याय हाइदिसु अखोय यामना हाइदि मरु ओइना लौजै अखोयना Citizenship Association for Rural Development Card Wabagai na siduna Wabagai gi Maharol gi lamkhai gi matangda khanabagi public meeting amangasi WYMMYDA ground da panthokre ngasi gi public meeting aduda retired deputy IG Telecom Sorokhaibam Dujamani Singh Wabagai Kairang Jila Parishad ki member Mayangbam Jayanta Kumar Wabagai Jila Parishad ki Pradhan Yumna Hemchan social worker Mayangbam Ranjit Wabagai Jila Parishad ki Upa Pradhan ke Premchandra amadi Senior citizens Wabagai gi Maibam Punsina President members in Oyadais da Pangki ngasi gi mifamda warep kaya su lokre warep singdugi manungda English ng champa humpu gi mangda leiramba Wabagai gi ngamkhai mangkhiba sing hanji hanbiu handak Wabagai kaithel sagadaba asi register da leiriba mamingda jatra hunbiu amadi sabiu haiba yauri Kaksing Bazar gi thong mathakta puriba Kaksing water supply gi Wairi Zonal da ising piriba pipe asi Thong repairing tobana maram oiraga matang khara lothokadabana Wairi Zonal da Kaksing water supply na ising piba matang khara leplagani khudong chadaba sigdamakta prajamiyam na warau bidanaba amadi cooperation pibinaba Kaksing water supply and sanitation development committee amadi staff singi maikaidagi Wairi Zonal gi consumer singda khangalakli haina Kaksing water supply and sanitation development committee gi zerol amana phongdorakli Film piracy tobagi matangda Prime Minister Narendra Modi na lauthokhibaga loyana Cinematograph Act 1952 bu amend tobada cabinet na ayaba pikre film piracy tobagi maral oina sahi ahum jail da thamba aduga wakong sel oina lupa lakh tarap thian bayauri government na lakhulaliba khongthangbu producers guild of India na thagatpa phongdokre loyana Ministry of Information and Broadcasting gi Prasar Bharati gi Broadcasting Infrastructure and Network Development Scheme busu cabinet na ayaba pikre scheme asigi salphamasi sahi ahum gi habadi 2013 tagi 2018 phawagi oina lupa crore 1,053.5 anini hairi Central Armed Police Forces ta hang liba pham 1,063,9 mensinaba Central Government na massive recruitment drive ama sangsingadori SSC UPSC amasung promotion kuthangda recruitment tawgani hairi hang liba pham 1,063,9 manungda nupigi na masing 1,393 ni Constable Cadre gi 1,53,952 aduga Staff Selection Commission SSC kuthangda logani Sub Inspector gi pham 1,063 manungda nupigi oina pham 39 di reserve ni BSF ki oina logudoriba SI gi post 909 ni masina khwaidagi yamba SI gi post ni mathangda CRPF SSB amasung ITBP ni SSC kuthangda February March da written examination tawduna khangani Assistant Commander ki pham Samri Humputaru ki oinadi UPSC ki kuthangda khangani hairi Sanabagi Pauda District Sports Association DSA Kaksing gi playground da thariba 15 DSA Trophy 2019 gi ngasi sanakiba match da Athokpam Football Club AFC Thobalna All Irengban Football Association AIFA Irengban bu panjal manga sinoda maithiba pikre AFC ki panjal singadu jersey number 6 Riyaz Khana match ki tara suba minata jersey number 11 Saidu na minute kumanga humpunitoy humdrani thoy amadi match lorakpagi minute marfuga additional minute ama sapada samki hayengi match da Uyok Singya Club UCC Kaksing amadi Social Welfare Club SWC Kairak anina sanagani Hauzi arabada maro pawamaga hana thamjari Citizenship Amendment Bill 2016 ki mayokta khongjang sing leptuna jangsinari
Sayol ama sunu sathagdaba kuntra suba road safety week 2019 campaign ni saro am oina bike rally lamthakre loyana athokpam football club na all irenban football association bu manga sinoda maiti ba pikre ngasi gidi paudam pijaba matanga solution jare miyeng tabiriba singbu amuka da kunjari